ꯌꯥꯝꯅ ꯐꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯍꯧꯗꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯄꯨꯟꯁꯤꯗ ꯁꯣꯟꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯪꯉꯤ ꯃꯗꯨꯗꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯪꯉꯥꯎꯅꯔꯒ ꯂꯩ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯃꯇꯝꯗꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯏ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯖꯕ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯁꯨ ꯑꯋꯥꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ ꯃꯈꯣꯏꯗ ꯃꯇꯝ ꯆꯨꯞꯄꯗ ꯎꯔꯨꯝ ꯄꯤꯗꯨꯅ ꯀꯥꯟꯅꯕꯇ ꯄꯤꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕꯇ ꯌꯦꯡꯂꯒ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯌꯥꯟꯊꯠꯂꯤ ꯃꯔꯝꯁꯤꯅ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯅꯁꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯨꯅꯨ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯒ ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯗꯁꯨ ꯆꯩꯊꯦꯡ ꯄꯤ ꯊꯥꯎꯃꯩꯅ ꯑꯩꯈꯣꯏꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯕꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯥꯛꯂꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯃꯨꯊꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯅꯨ ꯑꯗꯨꯒ ꯐꯪꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯧ ꯄꯨꯟꯁꯤꯁꯤꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯐꯪꯗꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯃꯥꯂꯦꯝꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯗꯨꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯁꯥꯃꯨ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯄꯤꯛꯂꯕ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯊꯨꯕꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯦ ꯃꯥꯅ ꯄꯥꯝꯂꯕꯗꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯊꯥꯗꯠꯇꯨꯅ ꯅꯥꯟꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯃꯍꯥꯛꯅ ꯍꯣꯠꯅꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯃꯆꯥ ꯑꯗꯨ ꯊꯨꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯠꯄ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯛ ꯃꯁꯥ ꯐꯔꯕ ꯀꯟꯈ꯭ꯔꯕ ꯁꯥꯃꯨ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯟꯕꯗꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯣꯠꯅꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯃꯩꯔꯤ ꯑꯣꯏꯗꯨꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯏ ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯗꯨꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯇꯥꯡꯅ ꯐꯪꯂꯤꯕ ꯃꯇꯝ ꯈꯔ ꯑꯗꯣ ꯂꯣꯏꯕ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯉꯣꯟꯗ ꯅꯤꯡꯍꯟꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯪꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯔꯤꯛꯁ ꯂꯧꯕ ꯀꯤꯕꯤꯒꯅꯨ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯒꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯍꯧꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯃꯌꯥꯝ ꯑꯃꯗꯤ ꯑꯣꯏꯍꯧꯏ ꯃꯔꯝꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯑꯣꯏ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯁꯛ ꯑꯍꯨꯝꯈꯛ ꯈꯪꯕ ꯇꯥꯏ ꯑꯆꯨꯝꯕ ꯃꯇꯝ ꯈꯪꯕ ꯃꯇꯝꯗꯨꯕꯨ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯐꯕ ꯑꯁꯦ ꯃꯤꯌꯥꯝꯅ ꯈꯪꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯎꯠꯊꯣꯛꯆꯗ꯭ꯔꯕꯁꯨ ꯅꯪꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯔꯛꯀꯅꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯀꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯅꯣꯟꯖꯕ ꯌꯥꯕ ꯃꯤꯉꯣꯟꯗ ꯅꯣꯟꯖꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇꯕ ꯀꯥꯟꯅꯗꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯅꯣꯟꯖꯔꯨꯕꯗꯤ ꯅꯪꯒꯤ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯤꯕꯅꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯁꯦꯡꯕ ꯑꯐꯕ ꯊꯕꯛ ꯑꯃꯨꯛꯇꯪ ꯇꯧꯗꯨꯅ ꯎꯠꯂꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌا ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯅꯪ ꯅꯁꯥꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯝꯃꯨ ꯄꯩꯁꯥ ꯐꯅ ꯄꯥꯏꯕ ꯑꯣꯏꯁꯅꯨ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔꯕꯨꯗꯤ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯍꯣꯠꯅꯧ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯃꯥꯏꯊꯤꯕ ꯐꯪꯕ ꯇꯥꯔꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯣꯠꯅꯗꯨꯅ माइथीदनबा थबक अदुबु पांगथोकपा ngamgani हाइबगी थौना अदुदि हनगनु नंगी नगुल अदो अदुकी मतिक वांगना थमनबो हनु मीना नंबु मांगहन्नबो सिलकपा ngamदनबा अखोइना इसाना इसाबु यारिबा मखै लेखा तादनबो हनबियु मरमदि अखोइना लाइनि खन खोरमजरिबा निंग अदो काइथरप मतमदा नुंग अदुबु लंगथोकपा ngamba मियोइबनि मतंगसिदा अखोइदि करिसु नते सादबगी अवाबा पैसा लेतबगी वाबा नुंगसिबदा मिनंबा पुनमक असिदा अखोइना वागदबा नते मरमदि मसिदि अखोइदा लौसिंगी खुलाई अमा ओइना पीबनि नंगना लाकदोरबा तुंगी पुंसिदा मायोगनबा ngamnanaba मसी खंगना चटपा मिसक अदुबनि ग्यान लैबमि असिंबमि हाइबसि वीडियो असिदा एसी स्टूडियो ना हाइजेनिंगलिबदि अपिकपा अवाबा वाखल सिंसिदा अखोइना अंदमक अवाबनि खंदुना वाखल थोक्तदुना निंहनदुना अंदमक लहल्ली असिगुंबा अवाबा वाखल सिंग असे इसागी करियर सेमबगी मतम नत्रगा फ्यूचर गिदमक्ता कन्ना होनगदबा मतमदा हेक्ट ओय करिगुंबदना
ꯑꯩꯈꯣꯏꯅ ꯄꯟꯊꯨꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯑꯌꯦꯠꯄ ꯑꯣꯏꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯡ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯀꯥꯟꯅꯒꯗꯕ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕꯤꯌꯨ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯂꯥꯡꯗ ꯊꯨꯗꯅꯕ ꯅꯍꯥꯛꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯅꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ ꯃꯔꯝꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯒ ꯄꯥꯟꯗꯝ ꯐꯪꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯗꯤ ꯄꯨꯟꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯀꯥꯟꯅꯕ ꯑꯃ ꯄꯤꯕꯤ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯅ ꯈꯪꯒꯗꯕꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯗꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯟꯊꯨꯡ ꯑꯗꯣ ꯅꯪꯅ ꯐꯪꯕ ꯃꯇꯝꯗ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯗ ꯇꯥꯏꯅꯒꯅꯨ ꯅꯪꯅ ꯋꯥꯖꯔꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯇꯧꯖꯕꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯟꯊꯨꯡ ꯐꯪꯒꯦ ꯍꯥꯏꯔꯕꯁꯨ ꯅꯁꯥꯅ ꯍꯣꯠꯅꯖꯒꯗꯧꯔꯤꯕꯅꯤ ꯃꯪꯂꯥꯟ ꯀꯥꯏꯕ ꯍꯥꯏꯗꯨꯗꯤ ꯃꯌꯥꯝ ꯃꯪꯕꯒꯤꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯄꯦꯁꯦꯟ ꯑꯣꯏꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯄꯨꯟꯁꯤꯁꯦ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯏꯁꯥꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯌු ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯐꯪꯅꯅꯕ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯛ share amadi subscribe tawbiba kaubiganu